ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯆꯤꯡꯇꯝꯒꯤ ꯅꯨꯡꯁꯤꯅꯕꯁꯤ ꯍꯦꯟꯖꯜꯂꯛꯄꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯎꯏ ꯑꯗꯨꯒ ꯊꯕꯛꯅꯁꯨ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯄ ꯁꯤ ꯎꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯖꯕ ꯐꯣꯡꯗꯣꯛꯆꯕꯅꯤ ꯀꯣꯕꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗꯁꯨ ꯑꯗꯨꯒ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅꯁꯨ ꯈꯝ ꯊꯦꯡꯅ ꯑꯩꯈꯣꯏꯁꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯃꯇꯝꯅꯤ ꯑꯁꯤꯒꯨꯝꯕ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯗꯨꯒ ꯁꯦꯡꯕ ꯅꯨꯡꯁꯤ ꯃꯔꯤ ꯎꯠꯄꯅꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯖꯩ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯇꯠꯇꯕ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯃꯁꯤꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯒ ꯆꯤꯡ ꯇꯝꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯕ ꯏꯔꯣꯏ ꯂꯣꯏꯕꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯦ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯕꯅꯤ ꯑꯩꯅ ꯑꯃꯨꯛ ꯃꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯔꯐꯥꯟ ꯍꯣꯝꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯑꯦꯖ ꯍꯣꯝꯁꯤꯡꯗ ꯑꯩ ꯑꯉꯝꯕ ꯑꯃꯨꯛ ꯁꯤꯗꯒꯤ ꯑꯃꯨꯛ ꯄꯣꯠꯁꯤꯡꯁꯦ ꯑꯩꯅ ꯑꯃꯨꯛ ꯑꯊꯨꯕꯗ ꯑꯩ ꯌꯦꯟꯊꯣꯛꯆꯒꯦ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥꯝ ꯌꯨꯅꯤꯌꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯌꯥꯎꯕꯤꯔꯤꯉꯩꯗ ꯑꯗꯒꯤ ꯃꯩꯇꯩ ꯂꯩꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯊꯧꯕꯨꯔꯦꯜ ꯌꯥꯎꯕꯤꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯕꯁꯤꯡꯗ ꯃꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯄꯤꯕꯤꯔꯛꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯂꯝꯗ ꯐꯪꯗꯕ ꯆꯦꯡ ꯑꯂꯨ ꯁꯣꯔꯤ ꯇꯤꯜꯍꯧꯅꯆꯤꯡꯕ ꯑꯆꯥꯊꯥꯎꯅꯆꯤꯡꯕ ꯊꯨꯝꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤꯁꯨ ꯉꯝꯖꯕ ꯈꯔ ꯈꯨꯗꯣꯜ ꯑꯣꯏꯅ ꯇꯧꯖꯒꯦ ꯍꯥꯏꯗꯅ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯁꯣꯝꯗ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯃꯥꯅ ꯂꯐꯨ ꯑꯃ ꯄꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗ ꯑꯍꯥꯟꯕ ꯑꯗꯨ ꯀꯩꯅꯣ ꯊꯥꯎꯗ ꯁꯥꯄꯣ ꯑꯃ ꯑꯗꯨꯗꯩ ꯊꯥꯔꯛꯄꯗꯣ ꯈꯖꯤꯛ ꯇꯞ ꯇꯞ ꯊꯥꯔꯛꯑꯣꯕ ꯂꯩꯉꯥꯛꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 5 ꯐꯥꯎꯒꯤ ꯑꯉꯥꯡꯁꯤꯡꯗ KG 3.5 ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯗꯒꯤꯅ 8 ꯐꯥꯎꯒꯤꯅ KG 5 ꯐꯪꯍꯟꯕꯒꯤ ꯉꯁꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯉꯁꯤ ꯁ꯭ꯀꯨꯜꯅ ꯆꯦꯡ ꯂꯩꯉꯥꯛꯅ ꯆꯦꯡ ꯄꯤꯕꯤꯔꯛꯄꯒꯤ ꯃꯊꯛꯇ ꯁ꯭ꯀꯨꯜꯒꯤ ꯐꯟꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯅ ꯗꯣꯅꯦꯠ ꯇꯧꯔꯀꯥꯟꯗ ꯑꯂꯨ ꯀꯣꯕꯤ ꯍꯋꯥꯏ ꯕꯤꯁꯀꯨꯠ ꯑꯗꯨꯒ ꯈꯥꯃꯦꯟ ꯅꯆꯤꯡꯕ ꯄꯣꯠꯂꯝ ꯑꯥꯏꯇꯦꯝ 6ꯁꯤ ꯉꯁꯤ ꯒꯥꯔꯖꯤꯌꯟ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗ ꯉꯁꯤ ꯌꯧꯍꯟꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯛꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤꯗꯃꯛ ꯁ꯭ꯀꯨꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯂꯣꯛꯗꯥꯎꯟ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯥꯡꯗꯣꯔꯛꯀꯗꯕ ꯂꯩꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯖꯔꯕ ꯊꯧꯁꯤꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯉꯥꯛꯇ ꯊꯝꯖꯔꯤ ꯀꯣꯕꯤꯗ-19ꯒꯤ ꯑꯋꯥꯕ ꯊꯦꯡꯅꯔꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯥꯟꯆꯀꯤ ꯂꯣꯀꯦꯂꯤꯇꯤꯗ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯣꯐꯤꯁꯅ ꯑꯩꯈꯣꯏꯗ ꯄꯥꯋꯔ ꯄꯤꯔꯛꯄ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯣꯔꯦꯁ ꯑꯣꯐ ꯗ ꯄꯣꯔ ꯈꯟꯒꯠꯂꯒ ꯑꯩꯈꯣꯏꯅ ꯑꯣꯄꯔꯦꯁꯟ ꯑꯦꯔꯤꯌꯥꯒꯤ ꯀꯥꯃꯣꯡꯅꯤ ꯆꯒꯥꯡꯉꯩꯅꯤ ꯑꯋꯥꯡꯖꯤꯔꯤ ꯃꯥꯂꯣꯝ ꯁꯤ GPꯒꯤ ꯆꯤꯡꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯄꯣꯔꯦꯁ ꯑꯣꯐ ꯗ ꯄꯣꯔ ꯈꯟꯒꯠꯂꯒ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯆꯦꯡ KG 5 ꯌꯦꯟꯕꯤꯕꯅꯤ ꯉꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯃꯟ ꯀꯦꯟꯗ꯭ꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ ꯂꯣꯏ ꯃꯅꯤꯄꯨꯔ
ꯕꯕꯟꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯅꯤ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯊꯥꯖꯔꯒꯅꯤ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ MLAꯒꯤ ꯄꯣꯀꯦꯠꯇꯒꯤ ꯄꯨꯊꯣꯛꯆꯔꯒ ꯍꯥꯏꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯂꯧꯊꯣꯛꯎꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯄꯤꯕ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯉꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯕꯤꯔꯛꯂꯒ ꯒꯥꯔꯤ ꯑꯃꯗ ꯃꯤ ꯀꯨꯟ ꯇꯣꯡꯉꯒ ꯄꯨꯕꯤꯔꯛꯑꯒ ꯒꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯀ꯭ꯋꯥꯔꯟꯇꯥꯏꯟ ꯁꯦꯟꯇꯔꯗ ꯑꯩꯈꯣꯏꯕꯨ ꯇꯦꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯥ ꯇꯥꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯅꯅꯕ ꯄ꯭ꯔꯖꯥꯁꯤꯡꯒꯤꯗꯃꯛꯇ RTI ꯁꯤꯒꯨꯝꯕ ꯁ꯭ꯇꯦꯞ ꯑꯁꯤ ꯂꯧꯈꯠꯄꯤꯔꯛꯄꯅꯤ सर यतै हेर्नु न